खरुमजरी ISTV पाउमियंग ताबिरिबसिंगु तराम नोक्चरे हौजिक मरोइबा पाउ लाइरिक तमना तमना माहिरोइ सिंगना तुंगी फिरेप लेप्सबा ngamnanaba सरकार की हायर सेकेंडरी स्कूल कुंट्रामापलदा वोकेशनल कोर्स सिंग हापजिलगनी हाइना एजुकेशन मिनिस्टर एम ओकेंड्रोना फोंदोक्रे सेक्यूरिटी की अकनबा सेक्शन थौरांग मरक्ता लमलोंग थोंगदा सक्ति लेबा बोम अमा पोखाइख्रे थौदो अदुदा आसो ओपन अमता याहौद्रे अमदी मणिपुरना नेशनल लंगरी चैंपियनशिप की ओवरऑल टीम चैंपियन ओइरे हौजिमा पुंगबा पाउ लाइरिक तमना तमना माहिरोइ सिंगना तुंगी फिरेप लेप्सबा ngamnanaba सरकार की हायर सेकेंडरी स्कूल कुंट्रामापलदा वोकेशनल कोर्स सिंग हापजिलगनी हाइना एजुकेशन मिनिस्टर एम ओकेंड्रोना फोंदोक्रे ngasi SSA State Mission Authority Manipur gi makhada kumbi chairen mangjinda nauna saba residential school ama sangaba gi thoramda wafamasi minister na phongdokhibani thoramadda Commerce and Industries Minister Govindas Konthaujam MLA Sanasambira Secretary Education S Ais Dilip amadi Upadhyaksha Amom Brojen na chingbana maru oiba mithunglen sing oina saruk yakhi MLA S Birana सर्टिफिकेट खक्की खल्लगा महिरोइ सिंगना लाइरिक तमगदब नते क्वालिटी लैबा मी अममम ओइननबा लाइरिक तमगदबने स्कूल असिगी अफा फत्तगी दायित्व पुबदा मियामना मतेंग पांगबियु हाइखे मिनिस्टर गोविंदास कोंथौजमना खुनाई अमगी साउखटपगी चांग असि लाइरिक हैबगी चांगदा ओनबा ngaktane मणिपुर की एजुकेशन सेक्टर दा होंगबा अमा लाकनबा सरकार असिना अंगamba थाकता खोनरी हाइखे एजुकेशन मिनिस्टर एम ओकेंड्रोना मणिपुर की तोंगान तोंगान बा डिस्ट्रिक्ट सिंगदा लेरिबा रेसिडेंशियल स्कूल सिंगी मरक्तगी सेल थुंगी फिबम फत्तबा सिंगी ब्लॉक सिंगी स्कूल मंगा क्लास 10 फाउबा रामसा की मखादा अपग्रेड तौरगनी केंद्र अमममदा सेकेंडरी स्कूल अममम लौखटपगी मनुंगसना वांगू हाई स्कूल सु हायर सेकेंडरी की थाकता ओंखटनबा थबक पाइखटलगनी था असि की तरुकता दिल्ली दा पांगथोखिबा एजुकेशन मिनिस्टर सिंगी मिफमना हायर सेकेंडरी की थाकता लैबा स्कूल सिंगदा वोकेशनल ट्रेनिंग कोर्स हापसिनबगी यानखिबा लैबना मणिपुर की ओइनसु हायर सेकेंडरी कुंट्रामापलदा वोकेशनल कोर्स हापसिनलगनी मसिना महिरोइ सिंगी तुंगी फिरेप लेपदा अचबु मतेंग पांगलगनी हाइखि लेबा एजुकेशनल बैकवर्ड ब्लॉक ता लेबा स्कूल मंगा अमदी कोइ रेसिडेंशियल गी से हापकनबगी थौरांग लेरे हाइबदी चिंगी जिला सिंग क्लास 9 10 हाइबदी मो हॉस्टल सारो तेते सारो हाइबदी चिंग मसिगी पेसा फरक पलेरे दुना तंबी बांगान सिंग मसु ममा मपा सिंग दुग लमदम सिगी प्रजा पुनमक कोइ नापिल तौजरी से ngaibyu मणिपुर सरकार अमसुंग भारत सरकार ना कुसमनरगा करिगुम भारत सरकार की थेंग बलेरेगसु काइकुम नजरिबा कोइ पुनमकुल सिंगबिरिबा ऑनरेबल चीफ मिनिस्टर मरिक चुंबो वफमसि थमगा मसिगी दरकार लेबदो कांगथोंना बहन जगनी एदना क्लास 10 फावबा थमबगी तंगाई फदबदु लई चलिबा था सिगी तांग तरुकता ऑल इंडिया की एजुकेशन मिनिस्टर कॉन्फ्रेंस दिल्ली दे पांगथोई बदai कोइ स्टेट क्लिंग की मंत्री मयाम अदुगा यूनियन के मिनिस्टर सिंगना लाइरिक तंबा हिंबगा मरी लेनहन बायदुना वोकेशनल कोर्स हांगोकनबगी तंगाई फदबा चलिबा सेशन जिना कोइ थंबियै मणिपुर की सो अहान बोइने कोइ हायर सेकेंडरी कुंट्रामापलदा हांगनबा थौरांग लेरे तृणमूल की MLA श्याम कुमार ना मिनिस्टर सिंह अरानबा कया तौरे एप्रिल फाउबगी मनुंगदा सुमथोक्त्रबदी फम थादोक्लगनी हारिबासी मीडियादा लाउबगी महुत्ता असेंबली की फ्लोरदा डिबेट तौनसी हाइना सरकार की वांगांगलुसु ओइरिबा कंज्यूमर्स अफेयर्स की मिनिस्टर मोइरांगथेम ओकेंड्रोना सिंगनख्रे न्यू सेक्रेटरीट लेबा माकी ऑफिस चेंबर दा पांगथोकपा पाउगी मिफम अमदा माकना वाफमसी फोंदोक्लदुना MLA श्याम कुमार ना मिनिस्टर सिंह थबक निंगथिना तौबा ngamdre सेंजा थुमजागी चांग वांगले हारिबा असि युमफम यावदे मिनिस्टर सिंह असोइबा सुमथोउ हाइना मतम थाबगी महुत्ता माकी पार्टी तृणमूल की असोइबा हाना सुमथोकपना चुंगनी थबक यामना तौरबदी अवातपा मसा मसु खरा यावबा हाइबसी महौसानी गवर्नमेंट ना करी तौरी हाइबसी मियामदा हंगबियु MLA श्याम कुमार ना फम थादोकनी नत्रगा थादोकलोय हाइबसी गवर्नमेंट का मरी लेनदे मांगना फम थादोखरबदी नौना इलेक्शन पांगथोकपदा अंड्रोगी सीट कांग्रेस ना लाइना फंगनी मसागी असोइबा येंगदना गवर्नमेंट ता मराल पंगसीदा सिबा हाइबसी चुमदे हाइखि किसिमबा बेसलेस युमम यावदबा वही वता के ना मणिपुर प्रजादा लाना चखितोबा गवर्नमेंट सिगी फजरबा थबक थोंग सिंग प्रजा मियाम दंग सिकानबा पीरिबा मयाम मा मसे कोइ मीडिया दगा याम थोक्तुना नत्रगा से हाइबा पाम सरकार नते कोइ थबक उच्चगदबनि मियाम उगदबनि दना होना जरिबा दुगा कोइ पुनमकुल सिंगिरि ऑनरेबल चीफ मिनिस्टर हथेंगना पाइखलिबा स्कीम प्रोजेक्ट पुनमक सु सा चत्तुना हथेंगना लेजरिबा कोइ माकी काउंसिल ऑफ मिनिस्टर सिंगी तौरिसिगी मथक्ता
अहेन मियेंग थमदुना ngasi time bound oiba target tham toriba mayam se Manipur miyam khan daga marna gi wafam da thamaga lebak miyam da government sibu mingcha thiena ba the lady minister sibu mingcha thiena ba torok se yam lai ba thi ha ba mingcha thanjani. Thank you. Amaramda Manipur Pradesh Trinamool Congress ki President MLA TS Shyamkumar na ngasi nungthil Delhi gi Krishi Bhavan da Union Agriculture Minister Radha Mohan Singh unaduna Manipur Sarkar gi Veterinary Department ta asoiba aranba kaya sathari haina wakat khri hade. Hauzik Manipur da kuina sikpadagi miye kaya siriba ase department asina matam sana thabak lokhattabadagi ne. Ministry dagi thada khiba sanfam sing niyom sumna sizinabra haina yengsilagani haibagi thazaba pirakle hade. Makatana Prime Minister amadi atai Union Minister Singh su unaduna Manipur gi phibam khangangani haina Shyamkumar na ISTV News da phongdorakle. Masi kenoda kogi ani ge minister sabada kogi Krishi Bhavan da Honorable Union Minister Agriculture Radha Mohan Singh da koi ai ga person wa udare mana kogi yam iman sini ni Manipur da koi senama la dana ni chitna ni am sirapa si matang baina ma jare mana point degree da ngani meta ko tudare ado hoji ko iba Manipur film ji bari sunna pautang ne Manipur da parliament level tawa ado eba Honorable Minister sunna Honorable Concern Minister tamsana Manipur ki kunong da koi talare awai program piraga koi machine na ya bo da koi section da habitare every department ji 24 into 20.7 ji ma ji mathau to le ga ba different department koi mo ke si ho sa koi mo ki phone le ba ji koi ki mathau mo le se min ka de ado so problem ji koi machine na ya ko ne ha tamsana pa dong le ado mama da centralist office in the department indian da koi na se ke university ma ka da agriculture fishery department economic against the Manipur Bazar amadi shia ya pada ai pada no da koi to ne ma sa sa thajo pire yang kana kan ne da sun pire ni ma na zo thada ge be same am do niom chunna ma tho to da ba ai be yaw da officer sing da do koi kan ne da sun pire action lo ne to ne di ba thada ji ba be same am sing da so secretary process sing to ka thada be same so kan be check da ne ha ba kan ma thajo ma pire Manipur ki kala gumba amagi pasien wai ta na ai to ra te pa pa ga gi ni ko state pala ba da ke sai ko ga thagen mani alai thamde. BJP Manipur Pradesh ki President TS Chawbana Luchingba mihut kangbu amana ngasi Union Minister Information and Broadcasting Arun Jaitley unaduna state asida government ki media center ama Imphal da thambina bataksin kre. Ukhru Chandel amasung Tamenglong da FM radio station sing hangbina ba Manipuri gi tongan ba satellite Doordarshan channel ama thambina ba Regional Film and Television Institute of India Manipur da hangdokpina ba minister gi pukning singsin ke. Lakliba Republic Day thoram da pamdaba thodok thoktana ba security na akanba section thorang lokhatuna combing operation amade mafam kaya da numidang yauna achat awok sing sek tobagi thabak chatharingai cherakta ngasi ayu pung nipalom taba matam da khurai lamlong thong manakta bom amapokhai khre. Thododu da asopan amata yaukhide mafam asi Manipur Police amade BDF ki personnel singna matam chupada section thorang lokhatuna lairiba mafam ni hade. Duty taramba police personnel singna phungdorakpada ngasi su mahusa gumna lambi asida achat awok sing sek tawduna leiringai da khangawdana bom asi pokhai rakhibane mi yamna tinba matam oidabana bom pokhai ba aduda aso open amata yahodabane makatana section thorang lokhali hade. Amaramda Republic Day gi mangoina na lokhatpa section thorangi sarukam oina ngasi uripo khoshnam lekai da thiba humbagi thabak chatakre. Imphal Police ki SDPO Sachin Lamphel gi SDPO amadi City Unit Commando yauna chathakiba operation aduda jingnaba miyoi sing lining thau nauthing khong lairembi petanga amasung tamphaton community hall da wahang pahung chathaki Nupi Police yauna chathakiba operation aduda nan Manipuri taramari yauna miyoi tara taruk Imphal Police da makataba wahang pahung gi damak pukhe Mitai Nagagi problem asi punna wakal taminaraga warishin purakadabani third force amana warishin purakpa yaroi haina NSCN-IM gi ato kilonser thingalel muibhana phongdokre wapamasi NSCN-IM gi Hebron da leiba Peace Campus da Mitai National Front MNF ki luching bisu OIDB luching purel singsubam akabat ningsing lob Lukanil gi chairperson singsubam wangam loinana pandam pause gi executive editor and tombaga ingso lisingani taramari gi December 13 da unabada phongdokhibane magna makhatana matam kharadi Mitai naga ani gi marakta muknaba leiba yai adubu ani sigi thungnafam ama leibagi matam lakhini
naga amadi mitai gi tungi laibak aikhoi isana lepchagadabani adugumba matamdu lakpada aikhoi gi matik saba mi ama mathau tai Chief Minister Ibobina naga amadi mitai gi bhab tanaba purakpa ngamloi haiki muibaga unaba duda wa khalai machingda khilliba oza akaba amadi suisagi twin statue of love peace and fraternity gi frame chanba photo amasu kudol tamkhe lusingba ani gi twin statue adu yengladuna muibhana suisana mitai amadi naga gi problem ase mitai naga ani punna wakal taminaraga warishin purakani haina phungdoklamki haiba wafam palladuna aikoina oza akaba amadi suisa anina chalamba lambi duda chatlabadi naga amadi mitai ani gi thungnafam leigani haina muibhana phungdokhe mana makatana mitai amadi naga ani gi history bu munna khangba animaki right bu respect tawba luchingba anigi wakal paringda tungda lakadaba singda chalabadi aphaba oigani pokpadagi wakal loksing leiba asanba mieng thamba mitai gi marakta akabagum leirongani thajade magumna wakalol amadi mieng sengba miyoisi atangbani aikoina chamamnabagi tangkak lakpada akababu ikai khumnafam thoi haina su phongdukhe maiti ga nagashina phaptamina ga pangtokuna koiti pei atukumpa tobangamba matamlakani never think that Metis will never change Metis should change to right and ningbanu I quite nakashim shu Metis bu phapti yati ignore obini never think that way atukuna ningbanu haibani ocha society Madaki Magi should clear to people Malivini. Just turn to the Madeira. Convince, ultimately convinced away. Awang nong poki tongan ba lalulup singna January kuntarukta pangthokadori ba India gi Republic Day gi thoram singbu boycott tawraduna January kunmanga gi numidang pung 8 dagi hauraga mathangi numit tang kuntaruk ki numidang wairam pung 3 phawba awang nong poki lamdam pumbada mapung phana thingzin ba total shutdown tawgani haina lauthokre awang nongpoki miyam pumbada India gi Republic Day gi thoram sing yaubiganu hairaduna ngasi Manipur gi Korkom Kamatapur Liberation Organization KLO National Democratic Front of Bodoland S amadi United Liberation Front of Assam aina media da panghalakpa warol amagi matungina athing mathamliba matam asigi manungda kanamata mapan thokpiganu amadi isa gi imungda asoi angam yauduna leibiu hairakli hariba athingba asida emergency servicing media amadi lining laishonga mari lainaba thabak thoram singda yauroi hairakli lalolup sing asina punna thadorokpa cherol amana haribadi Narendra Modi gi magic na kunmathoi suba chahisa asida Western Southeast Asia Wezia gi lamdam gi naharol sing pumba sumkhiba dawna tawre British ki lamlo mapu singna tambiramba India gi constitution semlamba miyoi sing aduna pamkhiba amata oiba state India gi thori kongoina hena setna laksilakli haibasi lamdam asigi naharol singna khangdabagum tawre ngasi India gi lengak londa lining laishona mangda thamlaga sangsilakliba asida Wezia gi miyamna yamna mitna singna leiba mathautai hare India gi lengak mapu singna awang nongpok lamdam dagi tamthiraba Armed Forces Special Powers Act lawthu yadaba asina lamdam asida military na lengak thau paisin bada ayaba pibani ngasigi super highway haina khangnaba I paugi khamthenglaba matam asida lamdam asibu haurakliba mirol singda kauthokhan khibiyai amadi asengbabu semjin bana mahut sin khibiyai aikoi pumbana amamba akau parinungda chanjarage haibagi apamba leitragadi mama mapa oiba singna mahima sing tambiriba singna wakhal wangna khanba ngamba miyoi singna aiba amadi anamba waheida yengnaba amadi tanaba media da loinana atei da aikoi phurupki sakchu langna ngalanaba mitna singna leiba mathau tai haina warolasina phongdorakli hauja tembe antelojari neki matung me mutaram nokjari Kabui Mothers Association na lakliba January kuntaruk tagi kunipan fawba numit humni chupna laikhidrabi freedom fighter Haipai Rani Gaidiliugi mapo kumon thauram pangthokani hare handakta Manipur sarkar na naungna sariba kaithela sigi maming Rani Gaidiliugi ming thonbiu haina Manipur sarkar gi pungning singsin kre ngasi kakulong da laiba kama gi office ta pangthokpa pangwisinga unab amada President Kakom Lulu Kamaina phongdokhe
Paumi Singa Unaba Aduda Association gi General Secretary Ranjita Golmei Amadi Atei Thobuba Sing Susarukia Ke. Ranjita Golmei na Fongu Kibada Association Asi Ing Solusingani Mari Dat Linkatuna Ing Solusingani Manga Dagi Freedom Fighter Asigi Kumon Thoram Pangtokuna Lakpani. Kumon Thoram Pangtokpadagi Hongna Manipur Sarkada Tongan ba demand sing yawba memorandum pisin kre. Handak pangtokadariba chama suba mapok kumon thoram asiga mari lainana sarkar na memorandum asida yawriba dabi sing pangtokpinana ba phongdokhe dabi sing adudi freedom fighter asigi mapok kumon asi January tang 16 ohenbiu Imphal city da Rani Gaidiliu gi complex ama sabiu hongnangani karak amadi governor traffic island da freedom fighter asigi statue thambiu haide Nimit humni pangtokadariba thoram asida tongan ba CSO singa freedom fighter asigi maramda interaction tawba amadi mapung oiba thoram MFDC da chief minister yauraga pangtokani haike koi Imphal city ki jaga karada nauna sagat kadoriba hen asi haiberani gedugi ningthombiu haibasi koi press ki mating logjarga haimik state sarkar baju sai sama sudaga namoina laga basan khakta Medical Council of India MCI gi mioi mangana sabat team ama laktuna Manipur gi amata ngairaba Medical College Jenims asi MCI na sakangba Medical College ama oihanba yagadra haina yengsin kre ngasidagi hongna MBBS ki aroiba chahi gi parikha haukibaga loinana MCI gi team asina Jenims yauna Jenims ki makhada leikadaba mafam singsu chatuna yengsin kre Lamda masida kundaminari ba jati khudingmakna unity lainaba amade welfare gi damakta punna khonaba mathautai haina deputy chief minister gaikhangamna phongdokre laikot kharam village da pangtokpa taruk suba kharam student conference amade cultural meet hawdopagi thoramda mahang wafumasi phongdokhibane tang kunmari fawba sathagadaba meet asi hawdopagi thoramda lamlai kendra gi MLA KSS Biren amade atai khulgi maru oiba miyosing susarugya ke MLA Birena Manipur da khundariba kharam jati na khundaba khuldagi lakpa mahiroi singi conference pangthokpa sina hena sakatpa amadi awada kaya mengkhatpada mateng oigani kharam jati asi sarkar gi thabak tawba masing watliba amadi mai masing haiba migi masing watliba si hena phagatna ba sahi mari khudingi pangthokpa mit asina kana ba pigani hairaduna jati asi gi damak sawat thaurangi thabak kaya pakhat khre haiba wafam phongdokhe Deputy Chief Minister Gaikhangam na makata na phongdokhibada kharam jati gi mising yamdrabasu pungning hanthaningai oide cultural heritage ki pukai inak khuli haina Manipur bu panariba asida jati asigi culture su yauribade karigumba kanda kharam village romda paisa kharagi damak umang koktoktuna environment ta akaiba pirakpa yabagi khongthang lakliba asi tungda tawbiganu haike Manipur se aduki mathik yamna larupai Manipur is a blessed state. As you batare, Ishwana Thawjad Liva Amani had the cultural heritage ka akogi isai no maida akogi art and culture da akogi ukai se aduki matik inap khunna lei modu ki saruk to kharam chinau singi culture so modu ukai saruk amani had se kaure to mani aduna koi aigi saktam aigi horupam identify taunana hotna bagi iroina ebe state asigi welfare damakta unity ki damakta eko hotna gadabani ai angamba state asibu ena nusi sahan tanahanna ba ada aigi angamba manungda eko furpaya mase mayoron dagi hongna koi leminna tuna ima Manipur ki masa masu oina leiriba se masi lipun se masi hena kankana ba akoi pangthokadabani hotnagadabani Kharam student ki maike dagi deputy chief minister da Kharam village sing sarkar na sakhangbina ba yawba memorandum ama submit tokhe tungda football match ama su pangthokhe Thasi tara Nepal gi numidang wairam pung manga ga minute yang khairom taba matamda Imphal East District ki Thongju Part 3 gi Koiro mamang lekai da leiba Imphal Urban Cooperative Bank ki Board of Director gi President TS Dilip Kumar gi mayumda mi sokandana hand grenade pokai hankiba adu UNLF ki Central Special Force na party ki warep matung ina pokai hankibani hari
Lubasigi Department of Publicity ki Director in Charge M Sakhen gi cherol amana Karigumba party ki warep adu Board of Director na indaba thoklabadi makhata na hena kansinba thabak paikhalakani haibagi warning pibani hare Imphal Urban Cooperative Bank ase Manipur gi amata ngairaba bank amani masida deposit tawriba bank asida invest tawriba sing ase Manipur masa ngaktane deposit tawriba sel adu Manipur gi mapalda chatkide aduga atai India gi nationalized bank singde India gi financial resource mobilization gi damak leiba agency ngaktane makoida deposit tawriba mioi singdi Manipur masa singni aduga agency singna sakhatnabagi thadakiba senfamna Manipur gi mapalamda ngaktane Subnagi Manipur da sada manga khaktamak invest tawduna leide aduna India ki banking agency singna Manipur gi miyam entrepreneur longmi sinmi singi senthok leina hingnabagi senmit ki lamda karisu sel thadade masimaksu miyam amasung party na yengsinbada nakal kaya leidi hade Bank asigi asengba mapu oiriba shareholder lising kulumdoi khakki apikpa senphamna semgalakhiba bank asi khaktana Manipur gi miyamda invest tawriba asina Manipur gi national economy ama semgalakpada saurba thodang laure bank asina lauriba thodang asina Manipur gi leitaraya mayai oina hingjaba longmi sinmi sen pungkak paijaba entrepreneur singi hingnabagi lambi piriba asi hena phagalabadi apunba leibaki senmit sakot hanba ngamgani haiba phibam asi yengduna beng asi phagatnabagi lamda chahi kayagi mamangdagi yengsinduna lakhe adubu beng manungi thabak thoram singdadi party ga thoidokpa mari leinade Board of Director gi asoiba sing aduna beng asi asum marai chaitharakpa phibam asidagi hena kana yengsinba mathau taba lakpadagi party na special investigation team semduna matam kaya sangna thijillaba tungda phangba Board of Director gi asoiba singdagi beng asi mutkhiba yabagi maram kaya thengnari hare Cherolasna makha taraduna achumba amasung aranba anigi khenaba adu masak munna khandok piduna aranba adugi mayokta achumbagi maikaida lepagi thongna leibiu haujik chatharakliba asi aranbagi maikaida su leptuna achumba amasung aranba anigi marakta khandokpham khangandaba chayetnaba punsi mahing ama orakliba asi nakhai senganba changle hare Board na semba chahi asigi syllabus ta moral education yawhangadabani maduna trabadi MSF na matik saba khongthang lokhalagani hare Kaisampat Sega road to leiba mahairoi lup asigi office ta pangthokpa paugi mifam amada Vice President Lucky Konsamna haujik leiriba SECRT asi mathau tawdabana Board of Secondary Education Manipur na oina thodang loduna leire MSF ki khongjang na maram oiduna insolutiongani ani dagi common syllabus sanarki adubu ngasi fawba moral education yauduna leide Board na puthokpa anoba common syllabus asida moral education yaudaba asi chanaba yaroi hirama sida education minister amasung SERT na akhanaba mieng sangadabani haike syllabus curriculum asida board na prescribe tawriba lyrics asida moral education gi mapam mama ngasi phawda yauduna la ba moral education gi mapam asi syllabus ta MSFP site gi yahon gidabani Landam sigi laifam khudingmak mitai ningthaugi miyeng makhada loina leirami haujik su leiri adubu ngasigi lengakna amadi Govindaji Temple Board na ningthau pandaba leibak oina uriba asi laibak thibani haina mai haurol inat kanba apunba lup mikal na phongdurakli Manipur gi laifam khudingmak mitai ningthaugi miyeng makhada ngasi su laifam thoi masigi ona tainabada mongba hanba laifam lenbu Mahabali koksinduna mitai natpu khudum chansilliba asi tawroidabani khangdringai matamda taromlabasu ngasi khanglaklabanina tawfam thokte yelhomi amadi inatpu malemdagi mutkidanabagi damak lup kayana mongba hanba laifam lengi damak sangsilliba khongjang asi maramchai masida athingba amadi ayetpa piriba asi khudakta handukadabani hare inatpu nungsiba yelhomi singbu malemdagi mangan ningdaba amadi miteigi aruba laifam singbu kanba pamba lupsing lanai mioi sing punsinnaduna chap manaba khongjang sangshin minarasi hare National Highway Imphal Dimapur lambi da cheliba passenger gari singi driver singi mathakta chatharagliba miyot minaibu mahilainaba singna miyeng sangbidabadagi ngasidagi lambi asida chatpa winger service matam kaktana steering paidaba khongjang sangsin khre
खोंजंग असिगा मरी लेना ड्राइवर अमना ISTV न्यूज दा फोंदोरकपदा हौजिक नोंगमदा गाड़ी हुंफु हेना इम्फाल दिमापुर लंबी दा पैसेंजर पुदुना चले लाइबक थिबदी लंबी असिगे इम्फाल दगी दिमापुर फावदा लैरिबा चेक पोस्ट अमसुंग अतोपा टैक्स सिंगना यामद्रबदा ट्रिप अमदा लुपा लिसिंग अमदगी हेना चले मसीदा नतना दिमापुर दा मफम चाबा विंगर की पार्किंग थंबीदबग लोइनना गाड़ी खामबदा पैसा पंगलौद लौरे ngarangsu parking leitabadagi handorokpa winger driver ama dimapur da furakhi mamangdasu gari kaya nungna thajilakpadagi glass kaiba amasung passenger sokpa fawba laikre pumnamak khangduna lakli haujikti khangba ngambagi pankhai lankhre maramsina driver singi section thaurang lokatriba fawba gari sing lepagi khongjang asi chathabani haiki kituwai kanano koi association jina kobirega natraga punsanaraga wari saraga koi driver jinga kidena ba matungda hayengji starting pai ngomna mayamna simbi waina koi sidai meeting tokjari pai ru duji koi ngasi digi hogrone ngasi ayu pung tararom tabada classic hotel mayada alto car ama maruti car 800 amadi gypsy amaga punna gari ahum mathang thengjinabadagi traffic jam oiduna miyamna chatok chasinda chauna akaiba thokre traffic police amadi police ta pau pirabasu matam sana lakti haiduna miyamna penadaba phungdoknaki pung amarom chotharaga mafam aduda police amadi traffic police laktuna miyamgi khudong sadaba adu kokhanki Lupa crore kaya sangna sakiba kumal lampakta laiba interstate bus terminus ISBT ase hojik mapung phana saba losindabaga loinana campus manung ase lobuk amadi mongsonga chap manaba mafam kaya yaure campus manungda Manipur police ngaktuna gari oil tanker sing ngak senduna leire yamna laibak thibadi ISBT building ase loisingani haina Works Minister Dr. K.S. Ratan Kumar na matam kaya thakrabasu ngasi fawba saba loisinba ngamdaba haibase Manipuri praja singi yamna laibak thibani mamingi oina sanga khibana masing yamlaba oil tanker kaya mafam asida station tawba amade atai oil depot da unload tawbagi thabak chathare nong khajitang chubaga campus manung ase ising thumba amade ising thumduna labuka pangkak oire haibi yai loinana kabokang amade atai napi singnang haujin bana mongsonga sap manaba mafam kaya campus manungda leiba ISTV news na thengnake mapal thokpam niom naidabana building gi wall na chingba toilet ki mawong oiba yaunare mari leinaba transport minister amadi official singna miyeng changaningbagi apamba gari driver amadi handyman singna faunare Armed Forces Special Powers Act repeal taunaba akanba warip loduna India sinba thungna movement chatharagani haina All India Youth Federation Manipur State Council na thadorokpa cherol amana khangalakle All India Youth Federation Manipur State Council gi delegation taranipal na January 3 dagi 3 fawba Gujarat ki Badodara da pangthokiba 15 suba National Conference da Manipur gi mahu sinduna state asigi thengnari ba problem sing pukatuna khanakre hare problem singi manungda apspa repeal tawba Manipur gi border lengdana thamnaba North East ki miyamda racism chathabagi mayokta lo semna nabana chingba wafam kaya pukatuna khanaki hare hauji amuka na temprep talojari Aircel company gi multi charger ama Manipur Press Club ta donation tawkhre multi charger du Aircel Imphal gi marketing section gi S Santosna All Manipur Working Journalists Union Amjugi General Secretary G.A. Nausada Kushinake Youth Career Counseling gi matangda numit nini chupna chathagadaba workshop ngasi Nepra Menjor Pukrimapal Youth Development Association gi sanglenda hodokre Association Area Development Program amadi World Vision India anina khusamnaduna pangthokpa thoramaduda Manipur University gi Life Science Department ki Professor R.K. Gambir Singh amadi Association ki President K.S.B. Rasu Sarugya ke Professor R.K. Gambir na phunglukhibada hagwalagliba naha singna direct laisuda thawai yawbaga loinana career guidance ki gyan leiba tangai phade tungi jati gi yumbi oigadori ba naharol singbu lumna lawduna afaba citizen ohenana ba honaba mathautai naha singna su mai masing ningthina tambaga loinana thaksi khasi leiba yamna tangai phade haike apu mani hoga ide chai jam chali ba jam actually the bank of government ke heta thawa sa da lom chakula adi madu apaba ki kunam dinati society ki samaj aduna kita apu mani da apaba kala
Center for Human Rights Duties Education MU na lamdam asigi miyoi khudingmak APSPA gi matangda pak sana khangana ba thabak paikadawri MU da laiba center sida pangthokpa paugi mifam amada coordinator Dr. S Suresh Kumar na lamdam sida lairiba miyoi kaya APSPA khangdana laiba yauri egasi karino haiba ekoi pumnamakna khangnabadi ek asigi makhada miyoi kaya gi hak khongoinabagi thabak chatharakpada laina thengnaba ngamgani haike Manipur ki Governor Dr. K. Paul na Manipur Statehood Day gi yaifa paugzel piratle sahi kulumdoi gi mamang incholising amaga chamapal humbudrani thoigi January kunmathoida Manipur na Statehood phangke amasung Manipur miyamna matam sangna mangjarakpa manglan mangphaungna ke Manipur na Statehood phanglakpadagi sakot thorangi thabak kayada yangna sangsilakle adubu hiram kayada sothare lamdam sigi miyamgi yaifanabagi damak nahongnana honaba mathau tare aikoi khudingmakna amata oina chokthaba naidana state asibu wata padaba ama ohenanaba honarasi haide Lupalla kuntraronggi sana huran kiba miyoi ama rajniti gi sakti leiba imung amagi mari matani haiduna police na kangkatuna thamle haina akanba mongda yaningdaba phongdorakle ngasi Manipur Press Club ta pangthokiba paugi mifam amada kongpal khetri lekai dagi mangsatabam bhim kauba jewelry dukan hangba miyoi amana phongdokhibada sana sing adu tha sigi tang tara taruki nungthil pung mari dagina taruk phawbagi manungda maki mayum manakta hangba dukan dagi huran khibani sana sing adu huran khi haina chap sana singnariba miyoi adugi maming ukong sangdagi sarang them thoi kawe maksu new chekonda sana saba miyoi ni hare nimit aduda bhim masaga thoiga mahaki dukanda leminaram laba matungda mahakna bazar chatlingai chairakta thoina huran khibani haina charge tawre paugi mifam aduda sarugya khibi nonglampal Imphal East ki publicity secretary moirang them balana phongdo khibada sabsana chingnaba leibadagi sarang them thoi phanaba porompat police ta wakat khi case adugi IO oiriba premjitna thoi phaduna purakpada porompat police ki second OC Salaudin na athing ba pibada natana hauzik police custody da leirabasu kankatuna thamle mara leba miyoi cherak pibagi mahutta Salaudin na thoibu kankatuna thamba maramna thodogasi Salaudin masa chenerabra haibagi chingnabasu balana makatana phungdokhe Taramanga Suba Rumhal Artist Drama Festival 2014 ngasi loishin khibaga loinana makong matang tarabasingda mana mathum yenthokre North East Cultural Journal Center amadi State ki Art and Culture Department ka khusamnaduna chathaba festival loishin bagi thoramaduda Rumhal Theatre gi chairman Heramani amadi Hanagi chairman Khetri Ibohol na thoromapusing oina sarugya ke Festival asigi sangdamnabada Kanglai Living Art Uchiwagi Oktabina Best Play Group Asimaki Thongnaujam Premjit na Best Director Langmaidong Dramatic Union gi Kangla Chekhaibana Best Script Best Music ta Imphal Theatre Wangkhai gi El Chawba Devi Nata Kre Masida Natana Best Actor da Yumjau Lairembi Dramatic and Cultural Union gi Thongjunaba Best Actress da Kanglai Living Art Uchiwagi Maikam Begasri amadi Best Comedian gi Manana Maitei Artist Union Mongsangai gi RK Rameshwarna Phangkhe Canadian Teachers Federation gi sponsor makada Manipur government ke elementary school gi oza nupi singi masa nupi singi maraktagi khangalaba miyoi anida All Manipur Elementary Teachers Association na lupali sing mangagi mating bikre Porompata Labor Association gi office ta pangthokiba thoramasida General Secretary C.S. Santakumar John Tugi President and Ibosa Bairodan School gi Headmistress T.S. Sunita Amesta gi Additional Secretary Mohammad Abdul Latif na maru oiba mithunglen sing oike B.A. training gi khangalaba M. Holimom Devi amadi Sakilada mateng singdu khusinakhe Kumbi Kendragi Manungda Laiba Laingaubi da Laiba Residential School bu Hongdoktuna Chayel Mangzilda ngase sangakiba yaningdaba phongdoktuna Laingaubi da wakan mifam chatakre Laingaubi da Laiba School ase ing solusingani tarahumdoi gi February 13 da Minister Oken Masamak yauna sangakibani Low pari animuk chawba mafam ase lanai miyoi amana katpani akoibada yum leiba mafamda school thambagi mahutta lamhangda hongdokiba asi yaningde haina luptarani thoina chathakiba wakat mifamna phongdorakle Thobal district ki Sarangpat mamang laikai da leiba Manipur imagi sangdamna pham oiba nasa sing maichona Thobal wang mataba da leiba Medivet Veterinary Clinic khusamnaraga hui singda anti rabies ki hidak kaptokpagi thoramama ngasidagi hongdokre Thoramadu da maichon ge advisor T.S.
Chandrajitna haikibada hauzik Churachandpur yauna state ki mafam kaya da huina chikpadagi mi sibagi thogdok kaya tholakpadagi hidak kapagi thoramasi section thorang oina pangthokpani hayeng tang kunmatoi fawba hidak kapkani ngasi ahanba numita hui chamayang khairom hidak kapthokhe Wangoi da leriba lining thau sanamahigi laucha oriba thiam laisang khongi ekar ani dasmik mari taruk pak sauba lafamasida atopa miyoi singna leibak haijinduna January mari da lampak sanga khiba asi laigi lofam mang takpa yaba thawongni haina utra sanglen sana konungi cherol amana hairi Lai asi sana konungi yamna maru oiba tana thanaba yadraba lai amani loinana hairiba lofam asisu ining thau Churasan Maharashna laigi damak piramba lauksa manung chanba mafamne maramasina laigi maran mathum hanta hanba yaba thabak thoram amasung laigi thaugal chaliba miyoi sing amasung makoigi imung manungi miyoi singda aki akhang pokhan ba yaba thabak sing tawidanaba utra sanglena khangale Amukogi Makada United Club Bisnupurna Sinduna Nimit Humni Satarakiba Youth Leadership Residential Camp Ngase Humbi High School the Lucian Craig Thalamasida Jila Parishad Member O Indira Dilip Yukovit K President L Ranjit Susarukya K Amukogi President Dr. Mani Kumana Narol Singna Nationalism Amasung Mama Laibakpu Nungsibagi Isel Selhananaba Asugumba Camp Asi Tangai Fadi Haike Disabled Singi Tongan Badabi Sing Tabakta Ontok Pinaba Relief Center for Welfare of Differently Abled Person Manipurna Union Minister Social Justice and Empowerment Memorandum Bisin Kre Full-time State Disabilities Commissioner Hapu State Disabilities Policy Semu Government Ki Tabak Hapada Sada Ahum Reservation Piba Tabakta Ontok Una Chingba Davi Sing Yaure How's this Magi Pau Ngasi sanabagi paugda Langri Manipur na National Langri Championship ki overall team champion oire Langri Federation of India ki makada Manipur State Langri Association amadi Thawal District Langri Association na sinduna KM Blooming Higher Secondary School Khangaboki ground da thas ki tang tara Nepal dagi state taramathoigi nupa nupi team kunna sarukyaduna chatharakhiba manga suba junior amadi taruk suba senior National Langri Championship ngasilusin kre Lucian Bagi Thoramda, Social Welfare Minister A.K. Mirabai, MLA K. Megachandra, MLA Landhoni, Langri Federation of India Gi General Secretary Shiraz Gandhi, ZEO Thawal Gi Amuba Amadi, Thawal District Ki Adaksa K.S. Surnalata Susarugya Ki. Ngasi Aroiba Numit Ki Sanakiba Senior Mathsta Manipurna Delibu, Point Kuntramathoi, Kunmapanda Amade Nupigi Sanakibada Manipurna Maharashtra Bu Point Kuntramathoi Mapanda Maitiba PK Junior Boys Ki Sanakibada Manipurna Maharashtra Bu Point Kuntramari Kuntrahumdoida Amade Nupi Masagi Sanakibada Manipurna Maharashtra Bu Point Kunmari Mapanda Maitiba Piduna Championship Asigi title Lokibane Senior Men's da Maharashtra Amade Junior Boys da Assamna Ahumswa Position Takre Championship asida Manipur gi S Hemanta Ice Melody Ice Lalhaiba Chanuna Senior Men Senior Women amadi Junior Girls ki Best Player takre Maharashtra gi Samri Mehetana Junior Boys ki Best Player takhe makok matang tarba team singda thoromapu singna trophy piduna pungning thawat ke Assam gi Mori ground gi Karampran Khirot Barua Stadium da chathariba North East Zone gi oiba Santosh Trophy qualifying round gi ngase sankiba Manipur gi ahum suba match da Arunachal Pradesh bu goal ahum amada maitiba pikre Manipur gi mai pakpa gi goal singadu Manipur team gi captain Nautona goal ani sanke atopa goal aduna Y inauna sankibane atopa match amada Assam na Nagaland bu goal manga sinoda maitiba pikre Rang Young Creator Bamol Kampuna Sinduna Irilbung High School Ground da Tim Taranipal na Sarugiyaduna Chathariba 6th State Level Open Tennis Ball Cricket BK Trophy gi ngase sanakiba match da ACT Kanchipur na LIMCA Langdumbu Run Humpuda Maitiba Pikre ACT Kanchipur na toss ngamduna hana betting tawada over taratareta wicket loina turaga run chama kuntrani thoiloke Masigi Pakumda LIMCA Langdumna betting tawada over tara marida wicket loina turaga run humudong de kakloke
मैच असिदा ACT कांचीपुर की धनेश्वरना विकेट मरी अमदी रन तरा लौदुना मैन ऑफ द मैच ताख्रे लैसेंबा मरु फुटबॉल एसोसिएशन हैरोक न सिंधुना हैरोक हायर सेकेंडरी स्कूल ग्राउंड दा टीम तरानी थोइना सरुक यादुना चथरिबा अहानबा एम इबुंगो मेमोरियल स्टेट लेवल 7 असाइड ओपन फुटबॉल टूर्नामेंट की ngase सानकिबा अहानबा मैच ता DLYC हैरोक तौरांग बम लेकाई अमदी ISRYC हैनौ मखोंग गोल अमता चनदना ड्रॉ चतख्रे अनिसुबा मैच की सानकिबदा DA7 स्टार हैरोकना WYFC वांगजिंगबु गोल अनिसनोदा माइटिबा पीके देवला मेमोरियल ट्रस्ट बासु खांगाबोंगना सिंधुना बासु ग्राउंड चथरी बातरा नेपाल सुबा स्टेट लेवल ओपन देवला मेमोरियल ट्रॉफी टेनिस बॉल क्रिकेट टूर्नामेंट के ngase सानकिबा अहानबा मैच ता SYDA ना SCC खांगाबोकपु विकेट अहुमदा माइटिबा पीख्रे अनिसुबा मैच की सानगदबा YSCT युमनाम हुइड्रोम लाक्तबदगी ISIT खांगाबोकना वॉकओवर लौख्रे इम्फाल ईस्ट डिस्ट्रिक्ट बैडमिंटन एसोसिएशन सिंधुना वांखई की ESU की इंडोर हॉल दा चथरिबा अहानबा इम्फाल ईस्ट डिस्ट्रिक्ट ओपन बैडमिंटन चैंपियनशिप की ngase सानकिबा मेंस डबल्स की क्वार्टर फाइनल सिंगदा आइस सुंदर अमदी के बस्टेन की जुराना बोरिस अमदी लिबर्टी की जुराबू ए मालदीव अमदी के थॉमस की जुराना भावेश्वर अमदी एस जेकी की जुराबू आइस अदाम अमदी आइस चरणजीत की जुराना जोई संदीप अमदी सोना चांद की जुराबू RK सनाजावा अमदी W चिंगलेम की जुराना पावरमैन अमदी L जेकी की जुराबू बाइचिबा पीदुना सेमीफाइनल चंख्रे सही तरह तरेत मखा की नुपा मचा की सिंगल की क्वार्टर फाइनल मैच ता कोनसम संदीपना के सिंघई गानबाबू P संजोइना के गानबाबू S ज्योतिन चंद्रना बोइकिंगबू कुमन युमनामना W मालेम गानबाबू माइथिबा पीदुना सेमीफाइनल चंख्रे सही तरह हमदोई मखा की नुपी मचा की सिंगल्स की सेमीफाइनल मैच ता KSS महेश्वरीना के लंचेन बिबू अमदी PS मनाना M प्रियाबू माइथिबा पीदुना फाइनल चंख्रे women's singles की सेमीफाइनल दा Y धनपतिना KS काननबू माइथिबा पीदुना फाइनल चंख्रे All Manipur Volleyball Association सिंधुना इम्फाल की मपाल कांगजेपुंगदा टीम तराहुमदोइना सरुक यादुना चथरिबा फर्स्ट स्टेट लेवल कैश प्राइज जूनियर बॉयज वॉलीबॉल टूर्नामेंट की ngase सानकिबा अहानबा मैच ता NYBA टीम A नावरेमना LMC लेमपोपंबू पॉइंट 15-15 15-15 कुनमंगा अमदी कुनमंगा तरामंगा सेट अहुम अमदा माइथिबा पीख्रे अनिसुबा मैच की सानकिबदा LSA लेलोंगना NYBA टीम B नावरेमबू पॉइंट कुनमंगा तरा तरेट कुनतरुक कुनमरी कुनमंगा तरा तरेट सेट अहुम अमदा अमदी अहुम सुबा मैच की सानकिबदा PBM वांगजिंग साबलना YBA ngairangbabu पॉइंट कुनमंगा तरा तरेट कुनमंगा कुलुमदोय अमदी कुनमंगा तरा तरेट स्ट्रेट सेट ता माइथिबा पीखे पुंगदोंग बमदा यूथ फिजिकल क्लब न सिंधुना क्लब असिगी प्लेग्राउंड दा टीम तरा तरुकना सरुक यादुना चथरिबा फर्स्ट PYPC ट्रॉफी सब जूनियर अंडर 40 KG फुटबॉल टूर्नामेंट के ngase सानकिबा अहानबा मैच ता PYPC पुंगदोंग बमना YSC लोकसांग खोंगबू गोल अनिसनोदा अनिसबा मैच के सानकिबदा JAU चिंगनुंग खोकना LSIC लमलाइबू गोल मरी अनिदा अहुमसुबा मैच की सानकिबदा NLMYC नुंगोइबू ANPA सैजांगना गोल मंगा सिनोदा अमदी CSYUC चालौना SSC सेक्टाबू गोल अनिसनोदा माइटिबू पिख्रे नॉर्थ ईस्टर्न यंग स्टार योरबुंग न सिंधुना योरबुंग हाई स्कूल प्लेग्राउंड दा टीम तराहुमदोइना सरुक यादुना चथरिबा थर्ड स्टेट लेवल 9 असाइड मेंस ओपन फुटबॉल टूर्नामेंट की ngase सानकिबा अहानबा मैच ता PYLA सेक्टाना UDO हाइंगांगबू गोल अनिसनोदा अमदी अनिसबा मैच के सानकिबदा EUSC तेलौना SKYC खुंजावबू गोल मरी अमदा माइटिबा पिख्रे Poising Awang Youth Club na Sinduna Club asigi playground na sathariba first 7 men aside tidim liki ngase sanekiba ahanba match ta ULSYC utlogna KALYC sajingbu goal ama sinoda maitiba pikre anisba match ki sanagadaba ISYRC Haikruzam laktabadagi YMC Sanjenbamna walk over fangkre
Manipur Veteran Cricket Association Sinduna Luang Sangmamgi Luang Pokpa Cricket Ground Team Taramatoina Saruk Yaduna Satariba Tarantu Suba Manipur Veteran Cricket Tournament Haying Lush Lagani Lusin Bagi Taramda Manipur Veteran Cricket Association Gi Hana President Oiramba W Bhaktaras Association Sigi Vice President N Indrajit Advisor RK Bidur Amadi Manipur Cricket Association Gi Secretary IS Birmangol Na Thorma Pusing Oigani Hayeng Model Club Jinga Maka Amadi Napsa Kha Imphal da Sanaragani District Sports Association Kaksing gi miyeng Makada Sena Athletic Organization Kaksing Warina Sinduna Kaksing Wari Kunjampat Playground da Team Tara Marina Saruk Yaduna Chathariba Sena Kapki ngasi sanakiba ahum suba quarter final match da IYA Kaksing na AVO Kaksing bu goal anisnoda maiti piduna semi final changkre Housing Asinom gi engsa gi pawda ICAR Lampel Pataki Pangba Paugi Matungina ngasi Quaidiki Saba degree Celsius Kunithoi Dasmik Taru Quaidiki Ingbana degree Celsius Mari Dasmik Manga Nungsita Yauba Ising Maning Gitsang Ayukto Sada Marfumapal Nungtildana Sada Nifutaret Nongju Gitsang Nil Hauzero Badamaru Pa Mukana Lairik Tamna Tamna Mahiroi Singna Tungi Pirep Lepsaba Ngamnanaba Sarkar gi Higher Secondary School Kuntramapal da Vocational Coursing Hapsil Lagani Haina Education Minister M. Okendro na Fungdukre Security ki akanba section thorang marakta lamlong thongda sakti leba bom ama pokhai kre thongdo oduda asopan amata yahodre amadi Manipur na National Langari Championship ki overall team champion oire ngasi go na ISTV na pizza pa mata solution jare miyeng tabiri basingwa mukahna khurumjare